China na sakhre numit China ka haise angak palaybak amani World War gi matungdagi asum saukat kiduna ngasidi afawba inakunba laybak haibadu oikre makoina sem sadaba pot leitre makoina market tawdaba country leitre makoi ase genuine pot su sai nakli pot su sai nakli pot ta yerum cheng manatabi gobi phawbada sarini China information amasung technology da thak nongmagi wangkhalakpadagi Russia America ga lamjen manarakrabani makoina hojikti hendum hengalaklabani Hojik wahang haibabu China na nakli pot sabadagi henjilaktuna nakli numit ama sakriba asini kari maram dagi artificial numit ase sakibano makoina Asum na hainai aikoina pokpadagi ngasi phawbada uduna lakliba natural sun Masidagi saruk tara hena maisa kangani China gi numit asina adubu mayam na hangnaribadi hairiba numit ase ayukta thoktoribra aduga nungthilda takiba asumna tawdoribra hairiba artificial sun asina kari kanaba pikadauri masidi sengre China sen pairaklabagi tung makhoi gi leibak hena pakthok sangdokpa mafam kayada makoina konsinba khudum chaningbagi wakhal leiba country amani maram asina makoi gi country da research ki thabak lepa leite ngasi degi chahi ama makhai ani magda corona virus su China dagi thoraki China da corona virus ki tension leitre atop country da hojiksu tension oinari China na artificial numit ama sakhre amasung madubu thabakta onthok lagani haina lauthorakhiba numitta malemgi mi kudingmak angak pachanaki makoina sakraba numit ase thokpa amadi taba haina leiroi mathau taba matamda ngalhandorini amasung maisana aikhoigi original numit asidagi saruk tara heli hairi ba numit asina nganba tanjada nong lakpa nong chuba nong sitna athingba leiroi asum ngangani Mana ngalingai tanjada solar energy kaya store tohogani kanaba kaya lohogani China na hairiba numit ase yamna advance oiraba laboratory da semkibani saribani makoina project ase 2006 tagi hawgatkibani amasung project asigi ming east kawi Chahi tara manga chupna hotnaraba tung projects ase success oiki masita natana China na angak pathabak kaya tawbangamba country ama oikrabani China na numit sariba project ase nuclear reactor amadani nuclear material sing use toraga develop toribani makhoi gi numit ase mapangal kayam kangi haibabu 120 million degree Celsius energy produced the we hairi second chamaga amada makoina masibu sakiba asigi objective kharasu lei country asida energy sukwat wathandaba energy wattaba haibasina chaukhatpa nomagi hengalakani ani subana wastage yamna ohandaba loinana entire China da clean amasung peace oiduna leihanba East natraga the experimental advanced superconducting tokamak reactor haise nuclear fusion experiment tofam research center ni China gi hefai ko mofam da lei makoina puthokliba nakli artificial sun asina original numitagi thokpa nuclear fusion asumna tawbangambra yengbani thabak ase almost success oire amasung henna mai paglakani hairi banumit asibu machine ki technique sijinatuna atia da khara wang ngalhalaga mayam da maisa pigani aduga ngalingai cheirakta energy store tawsin haugani hairiba artificial numit ase device amani haibadi masisu jantra makhalamani masi matam khuding chakhanduna ngalhanduna thamli natte matam khuding chaktuna nganduna laibadi aikoi gi original numit asini masigi matau khajik tamlakpani masi khulai makhalamani amasung asigumba khulai labor project ani amagasu China da lei mingna HL2M amadi Z text kawi masigi numit ase adum ngalhanduna thambagi damang chahi kaya danga thabak suba mathau tagani haibadi develop hena tawrakpa mathau tagani China na artificial solar energy produce tonaba artificial numit ama sakiba se science ki lamdang da yamna chawba achievement amani haiba se mayamna malemna yanarabani asigumba project China da tanatana France amadi South Korea da chathari adubu success ti China na hele
मखोइगी खुदना साबा नुमित असे अखोइगी हानादगी लैरक्लबा नुमित थोकलिबा तारिबा असुमना नत्ति मफम अमदगी असुम गांदोरिनी न्यूक्लियर फ्यूजन की मतेंगना नुमित मैसा मंगाल थोकी मसीदगी प्लाज्मा प्रोड्यूस ओइरक्तुना हाइड्रोजन की आइसोटोप सिंग अमगा फ्यूज ओइदुना हीलियम अमसुंग न्यूट्रॉन फॉर्म ओइ अहानबदा रिएक्शन दगी टेम्परेचर पिरकी मसीदा फ्यूल चंगी अदुबु रिएक्शन हौख्रबगी तुंगददी रिएक्शन मथंग ओइकिदुना असुम टेम्परेचर पीदुना लई 2006 तगी चाइना ना होतनरकपना ngasi मखोइगी नुमित असे माइ पाकले हाइबगी स्टेज ते पुखतखरे अदुबु हाइरिबा नुमित असे मतम सांगना चाखनदुना करमना थमगनी हाइबा असिदा यामना कन्ना नैनरी होतनरी करिगुम्बा मसिना माइ पाखरबदी वा अमा ओइगनी चीनगी अतियादा हाइरिबा नुमित असिना गांदुना मतम सांगना लैखरबदी नुंगथिल नुमिदांग खाइदोकपा यारोय मसिना नेचुरल फेनोमेननदा असोकपा लाकद्रा मधुसु वहंग अमनी वीडियो यंग बिबगी दमक थागसरी चैनल असिदा अनौब ओइरबदी सब्सक्राइब तौसिनबियु।